Hello guys, ngasa sumayam gidamakta khoi mayam na hendok thaidong na masak khangaba Mrunal Thakur gi matang gani ngasi puduna laksari ba wari si mahak si kananu karino habadu kamaina hawrakhi adu hojik lairi ba fibam sidana kamaina lairi haba pungna makto haba tari ngasi wari si da tentang na khangmina se amsi thamjabag lena ngasi gi wari si matang sida hojarage mayam puna tamina si mayam puna khangmina si Mrunal Thakur si Kogi Bollywood ki celebrity si the actress ne ba ko mayam na su pamna ba madi famous Bollywood actress ama oi ba hojik su ka hena media da over fangle mak tu dia tai kana sunate Mrunal Thakur ne ba ko Sitam Halaxmi harga su khangna ba Sitarama gi actress the family star Hai Nani Super 30 na chingwa film sing the lead actress to gi wari ni ngasi magi matangda mahakamaina horaki karamba makhalgi miyoi no amadi kamaina mai paglaki habadugi matangda wona khangminasi adu mayam matam chinthaba leitana video si haujarage Mrunal Thakurna TV da tholakpadagi hona ura aba miyoi singnadi mahaksi kamdona ngasi leiriba fibam sida yaura ibano haidana kaina ga khanbiram ngani Mrunal na masigi maram haibada mayam di film si nungai bagi damakta yeng basulai adu aidi film ni yeng basa karigumba ama hekta tam nabagi damakta yeng aduna sumahak masigi thak sida yawbang ngamlibani haidana haiki masidi mahaki inspire moiba wari kaya matamina si mahak sa Nagpur Maharashtra gi Maharathi Hindu family da 1st August 1992 da pokibani magi family da magi mama mapa amadi manaunupa Mandal Thakur amadi mache Lochan Thakur sulai mache na AI makeup artist amani Mrunal gi mapa Uday Singh Thakur si Union Bank of India da assistant general manager oinalai amadi magi mama na homemaker ama oinalai Mrunal angang oiringai dagi hauna bold amadi sincere oibaga loinena irang langjaba cute oiba angang amoin haurakibani mahak nauringai dagi hauna thabak khuding mak thawai yauna tawbagi hainabi amasulai amadi thabak ama natragana tamjanbagi afaba quality amasulai film ga yengba matamda su movie sidagi aina kari tamjaho gani haiba wakal do khanduni ye aduna matam punna makta tamjanbagi saruk ama yawbana maram moiraga magi tungi punsigi maikai dasu ahong balakibani pafam amana Mrunal na 2009 da 3 Idiots movie si yengba matamda mahak kayamuk yamna inspire oikige haibabu mahak magi study du drop tok thoga magi career gi lambi oina khankibani 3 Idiot ki dialogue ama haiba tare ko excellence ki matungda ino success su adumak inarakani haiba line aduda maru oiba line ni khalaga ngasi magi laibakta ahongba ma laibasini mahakna haibada karigumba mana magi dream amadi excellence ki matungda chatlamdrabadi ngasi dentist ama oiduna apikpa clinic ama hangduna leramgani dan haye harau thokpa khonaba kanba haibasa magi punsigi saruk ama oiduna laabani magi career life ki matangda haiba taragadi mahakna audition kaya ama piki haurakpada haiba tare adubu reject su kaya ama tawraki adubu mabu reject tawrakpa khudingi mahakna karigumba kharadi adum tamjahawe haibadi asoiba singdudagi mana tamjahawe hamani ko magi ahanba role hairagadi khamosia serial da akogi gauri hariba role sini mama mahakna sakibase madugi matungda mahak journalist ama saba uki mahakna comedy play do full charmali da su host oikibani adubu kumkum bagyagi bulbul hariba role sidagi yam hena mahakku khangnaba hoki magi ichamchamna langjaba matawoduda mayamna pamna khibani madudagi khara popular oirakpa taraga su magi kokthakdi kahan khideba mahak hena honaba hoki TV show khaknatana Marathi movie da su daw yengore Viti Dandu, Hello Nandan, adagi Surajya amadi Rang Karmisi magi matamdugi movie kharagi maming ne masi khangnatana akogi Indonesian serial dasu guest appearance oina yaukre Nachwali 7 da amadi box office week da mahak contestant oina su yaururabani Mrunal Thakur gi Indo American movie Love Sonia su mi yengbada yaurum bayai adubu magi acting du yengbada magi role du kawba ngamloi haijani movie du da mahak Rajkumar Rao Manoj Bajpayee Anupam Kher na chingba actor single oina na uba phangki debut movie daga makhoi ga act tawba hekta line phangbanate Mrunal na Love Sonia gi audition ga loina na Thugs of Hindustan amadi Sultan movie gi damakta su audition pe kibani miwe kharana khanbada Thug of Hindustan si Amir Masana Mrunal da offer tawbani kaina haine Mrunal na reject tawbani haidana adu aseng badudi madunate
loinana Sultan movie gi damakta Aditya Chopra na fresh face amabu thirambani adubu Mrunal na matamudu di magi fitness ki matangda ka hena khalludaba maramna mahak reject torke Mrunal na khanbadadi movies singi audition pikiba tha taruk tu di industry dagi mana tamjarak pamayamdu magi life ki oinadi transform torok na bagi matam amani haidana khanki amadi maduna ngasi mangonda kanaba fangi ni haina su khanjay mahaki oina aikoina tamjaki ba khuding mak punsi da lemna mangoi kanaba ama adum lakani haina khanjay adumna Thugs of Hindustan movie gi damak tamana tawjakhiba training ado bahubali Netflix ta Sivagami gi role da funky bani amadi Sultan movie gi damakta semjakhiba fitness ta mai onsin ki baduna film Super 30 gi damakta kanaba funky magi audition period 6 months to the magi fitness ta focus pirude aduna magi wet ka hena hantaramki loina the television tawring ai da su fitness ta ka hena chingchilude magi chavi fast to adumak pamjarameba adu Aditya Chopra na mangoda ngangki amadi fazana haibi matamda mahak gyan tarakhe magi maido kamaina noi chawre haiba khanjarakhi adugi matamadu da mahak workout na chingbarom da mai onsen bangnam khibani Mrunal na magi audition da rejector pagi damakta nungai taba tawde mahakti casting director gi casting method mi khanbagi mawong do yamna pamjai mahakna haibada casting director na role duga chanagadaba mi khalibudu yamna luba tax ama oiramgadoi ni haidana khalle chumju chumini me mahak magi role lawgadaba singdo hana fajana khangdoknaba tawi adumna sex trafficking the best tawraga namba movie haibata love sonia da su tokibani mahakna movie dugi wari du pa matamda khangki India dadi akhoi nukti gi nupi angang se haibata 270 mukse sex trafficking si mayok nari haba khangki aduna mahak thaudok tumak thokiba akhoi victim wari ba nupi duda unaduna mangonda phawri basindo masada chinchinduna act to hoki aduna su magi acting duda miyoy kaya dagi akhoi miyoy kaya gi thamoi do phawhan bangam ni bani magi life ki mayamna khangnadaba facts khara su ai haijarake entertainment gi oina haba dariko Mrunal gi nickname si kaino khangbibra magi nickname si guli kawe mahak lairik pabasi yamna hainajai amadi photography to su pamjai kaigumba vacation daga chatpa taragasu vacation dugi photo sing do fajana semaga thame Mrunal na KC college tagi VTech torpagaloinena masase media the graduation torkibani Bollywood ta changak trungi mamangda magi oina international fan following sule Indonesia da su magi fan ke amalai Mrunal si television Twitter Sarat Chandraga relationship ta lai haina su haina ramki सास भी कभी बहू थी कहानी घर घर की फेयर फाइल्स हंटिंग नाइट्स की राइटर नि महाक्से Mrunal ga अगे सरत का मतम कोइना पुन्न उरम खिबनी अदुबु कोना तोकना खिबदगी तोखाइना खिबदगी सुम हाइना बद मागी पेरेंट्स ना इंटरकास्ट मैरिज तौबा पामदे काइना हाइबा ताकी Mrunal से लव सोनिया मूवी दा यावबा उरी अदुबु अदुम खंगबिब्रा Afawbo movie Life of Pi gi producer David na namkibani ba Love Sonia se mahak Super 30 movie namdringe gi mamangda Ranbir Singh ga su TV commercial da punba over funky magi dream role ama haiba taragde mentally disabled oiba amagi role play tawba sine madugi role do mahak na khwaidagi challenging oiba role ni haina khanjai magi favorite color di yellow ne mahak hojikpudi haksang fana barom da onsalle adubu hanade mahak akogi chaba thakpa yamna pamlan mahak cricket yangba pami magi afaba quality amaga haiba taragadi Mrunal sa Bollywood ta nepotism si accept tawe adubu madugi against the sulaite mahak na positive oina khandok tuna su mayam na ngangnariba star kid sing si magi mama mapa actor ama oibagi line fawba ngamni ni kaina haina bududa mahak na haye aina line film toina fangdragasu kaidodoino aina fauraba mi ama oiba matamdadi icha isuna adum kanaba fangba tagani haiba madugi wakhalon duga loina nani aina hotnariba sisu asumna haiba Mrunal na Super 30 movie gi damakta sign tawba matamda thamari fawba magi opposite role da kana kumdoino haiba fawda khangkhide aduga kona Ritik ne na khanbadagi su inspire oiba henki mahak na khanbada Ritik ti chahi kaya dagi industry sida thabak tawduna la abani adubu mahak adum anauba role try tawba tamjanbadi lepte haidana khanki maduna su Mrunal da hena inspire oihali mahak angang oringai da tomboy gumna like
makeup tawbagi apamba leramdi adubu bulbulgi role lawbada makeup tawba sum tamjankhibadagi haikibani aduga masana loisallaga nambasu yawki magi life ki inspiring oiba wafam amaga haiba taragadi love sonia movie da magi acting gi matangda yamna pamne adubu kana amata nadi khangde mahakna character du sanabagi damakta kolkata da matam koina brothels ki manakta leiroi maduda prostitute amagi life kamaina tawi haibadu henna khangba ngamkibani mahak ayuk nungdin da thabak amata tawramdana tumba taradi tumba ngamde magi mamana su magi debut film puthoktingai haikibani glamorous role lawgadai sharu nangbu masak takpa ngamgadaba adugumnaba film da try taw haidan adumna su mahakna tawkibani mahakna Tax of Hindustan gi mahit love sonia gumba non glamorous movie tawduna thawlakibani magi character gi oina dark complexion si yamna pamjai miyamna complexion hairaga light oiba rom da pamnai adu dark shade sida aikhogi feature si hena mangal thokhali hai aduna super 30 da su ritiki role du yamna pamki mahaki oina minaga madugi actor dudi aduda kumbaduni kaina hahen badu pamdu adugi mahuta actor si role dugi damakta khangnai kaina haibadu pami hai madugi attitude tugi maramna sumahak John Abraham gi opposite ta Batala House ta over funky bani magi film khara haiba taragadi Sitaramam The Family Star Hainanna Jersey Super 30 Kalkina chingba movie kaya makumkhre magi tholakadaba movie di Vishwambharani mahakna fangkiba award ta Hainanna gi damakta iconic award for best actress critics best actress in web film kaya ama fangi mahak movie ma da crore manga lawi aduga nauna thoklakhiba film Family Star gi damakta nearly 3 crores fangkibani masini Mrunal Thakur gi wari haba daragadi matong dam dasu asingulaba celebrity or gi wari kayama tabining balai badaraga so kai channel se changbirakna wari ana no thagalak ngai dona lebi habi thamjagi masi khakna tana kai India da thokpa mafam khuding da thokpa prithvi gi mafam khuding da thokpa wari kayama crime story adigi horror story kayama tabining balai badaraga so kai channel se changbidona wari ana no thalak ngai dona lebi habi thamjabolena अखोइना वरी लेथोक जब मतम द सोइखिबा लांखि बियारो समेन नापि नि हाबि थाजब थमजगे दो ngasi दमक्ति गाइनारसि मथंगी वरी दमुक मैम पुना थेंनरसि ए फरे